ꯍꯧꯈꯤꯕ ꯆꯍꯤꯃꯨꯛ ꯑꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯑꯋꯥꯕ ꯃꯇꯝ ꯑꯣꯏꯈꯤ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯈꯪꯍꯧꯗꯅ ꯂꯥꯛꯁꯤꯜꯂꯛꯇꯨꯅ ꯃꯥꯂꯦꯝꯁꯤꯕꯨ ꯃꯥꯒꯤ ꯈꯌꯥꯠꯇ ꯎꯝꯁꯤꯟꯈꯤ꯫ ꯊꯋꯥꯏ ꯀꯌꯥ ꯃꯥꯅ ꯂꯧꯕꯤꯈꯤ, ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯍꯥꯞꯆꯤꯟꯕꯤꯔꯝꯈꯤ꯫ ꯀꯣꯔꯣꯅꯥꯒꯤ ꯂꯤꯂꯥꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯅꯤꯛꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯀꯤꯅꯔꯤ, ꯃꯤꯄꯥꯏꯅꯔꯤ, ꯑꯊꯤꯡꯕ ꯀꯌꯥꯅꯤ, ꯃꯐꯝ ꯀꯌꯥꯗ ꯍꯧꯖꯤꯛꯁꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯁꯟꯗꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯆꯝ प्रजाꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥ ꯂꯥꯟ ꯁꯦꯝꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ, ꯁꯦꯟ ꯊꯨꯝ ꯇꯥꯟꯕꯒꯤ, ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯇ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯅꯤꯡꯊꯤꯖꯅ ꯍꯥꯡꯗ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯜड ꯏꯀꯣꯅꯣꯃꯤꯒꯤ ꯀꯟꯗꯤꯁꯟ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯕꯇ ꯅꯠꯇꯅ ꯃꯤꯑꯣꯏꯕꯒꯤ ꯏꯟꯀꯝꯒꯤ ꯐꯤꯕꯝꯁꯨ ꯌꯥꯝꯅ ꯁꯣꯛꯊꯍꯟꯈꯤ꯫ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯖꯔꯒ ꯍꯤꯡꯖꯕ ꯀꯌꯥꯕꯨ ꯖꯣꯕꯇꯒꯤ ꯁꯦꯂꯔꯤ ꯌꯥꯎꯗꯅ ꯂꯧꯊꯣꯛꯄꯤꯗꯨꯅ ꯀꯌꯥꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ꯫ ꯀꯣꯔꯣꯅꯥꯒꯤ ꯂꯥꯟ ꯏꯪꯊꯗ꯭ꯔꯤ, ꯆꯠꯊꯔꯤ ꯉꯁꯤꯁꯨ ꯃꯐꯝ ꯀꯌꯥꯗ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯀꯔꯤꯅꯣ? ꯀꯣꯔꯣꯅꯥꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯝꯅ ꯂꯥꯏꯅꯥ ꯑꯣꯏꯍꯜꯂꯤ? ꯃꯁꯤꯒꯤ ꯁꯤꯝꯇꯣꯝꯒꯤ ꯃꯔꯝꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯖꯩ, ꯂꯣꯏꯅꯅ ꯃꯁꯤꯗꯒꯤ ꯍꯤꯡꯕꯒꯤ ꯄꯥꯝꯕꯩꯁꯨ ꯈꯪꯖꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯔꯣꯅꯥꯅ ꯌꯥꯝꯅ ꯀꯟꯅ ꯁꯟꯗꯣꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯒꯤ ꯃꯇꯥꯡꯗ ꯃꯈꯜ ꯃꯊꯦꯜꯒꯤ ꯋꯥꯐꯝ ꯄꯨꯊꯣꯛꯅꯈꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯆꯥꯏꯅꯥꯒꯤ ꯌꯨꯋꯥꯟ ꯄ꯭ꯔꯣꯚꯤꯟꯁꯇꯒꯤ ꯁꯟꯗꯣꯛꯄ ꯍꯧꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯆꯥꯏꯅꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯖꯤꯕ, ꯈꯨꯗꯝ ꯑꯣꯏꯅ ꯁꯦꯛꯄꯤꯒꯨꯝꯕ ꯆꯥꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯏꯅꯥ ꯁꯟꯗꯣꯔꯛꯂꯤꯕ ꯂꯩꯕꯥꯛ ꯆꯥꯏꯅꯥꯅ ꯑꯃꯨꯛ ꯍꯥꯏꯈꯤ ꯃꯁꯤ ꯅꯦꯆꯔꯦꯜ ꯖꯥꯔꯝ ꯅꯠꯇꯦ, ꯑꯗꯨꯕꯨ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯖꯥꯔꯝꯅꯤ, ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯗ ꯗꯦꯚꯦꯂꯞ ꯇꯧꯈꯤꯕ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯋꯤꯄꯟ ꯑꯃꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯝꯕꯅ ꯆꯨꯝꯂꯤꯕ, ꯀꯔꯝꯕꯅ ꯂꯥꯜꯂꯤꯕ, ꯃꯗꯨꯗꯤ ꯑꯈꯪꯕ ꯃꯤꯁꯤꯡꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯑꯋꯥꯕꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏ ꯈꯤꯕꯤꯛꯅ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯂꯦꯝꯒꯤ ꯃꯤꯁꯤꯡꯅ ꯆꯥꯏꯅꯥꯕꯨ ꯃꯔꯥꯜ ꯁꯤꯔꯤ, ꯑꯃꯔꯣꯝꯗ ꯆꯥꯏꯅꯥꯅ ꯑꯃꯦꯔꯤꯀꯥꯗ ꯃꯔꯥꯜ ꯁꯤꯔꯤ꯫ ꯃꯁꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯆꯥꯏꯅꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯖꯤꯜꯂꯝꯕ ꯑꯣꯏꯒꯅꯤ, ꯆꯥꯏꯅꯥꯒꯤ ꯃꯔꯥꯜ ꯌꯥꯎꯗꯦ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩ ꯆꯍꯤ 10ꯃꯨꯛ ꯃꯥꯡꯗ ꯑꯃꯦꯔꯤꯀꯥꯒꯤ ꯑꯐꯥꯎꯕꯤ ꯔꯥꯏꯇꯔ ꯁꯤꯜꯚꯤꯌꯥ ꯕ꯭ꯔꯥꯎꯟ ꯀꯧꯕꯤ ꯑꯃꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯏꯟ ꯑꯣꯐ ꯗꯦꯖꯇ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀ ꯃꯔꯤ ꯂꯩꯅꯅ ꯐ꯭ꯌꯨꯆꯔꯗ ꯑꯣꯏꯔꯛꯀꯗꯕ ꯋꯥꯐꯝ ꯈꯔ ꯏꯗꯨꯅ ꯊꯝꯈꯤ꯫ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅꯃꯛ ꯈꯟꯊꯤꯅꯤꯡꯉꯥꯏ ꯃꯔꯝ ꯑꯣꯏ꯫ ꯁꯤꯜꯚꯤꯌꯥ ꯕ꯭ꯔꯥꯎꯟꯅ ꯃꯇꯧ ꯀꯔꯝꯅ ꯆꯍꯤ 10-15 ꯃꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯒꯗꯒꯦ? ꯁꯤꯜꯚꯤꯌꯥ ꯕ꯭ꯔꯥꯎꯟꯅ iramꯕ ꯋꯥꯐꯝ ꯑꯗꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥꯅꯁꯨ ꯈꯜꯂꯝꯂꯣꯏ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯈ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥ ꯕ꯭ꯔꯥꯎꯟꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯏꯟ ꯑꯣꯐ ꯗꯦꯖꯇ ꯏꯔꯝꯈꯤ ꯃꯗꯨꯗꯤ 2020ꯒꯤ ꯑꯗꯨꯋꯥꯏꯗ ꯅꯤꯃꯣꯅꯤꯌꯥꯒꯤ ꯃꯑꯣꯡꯗ ꯗꯦꯟꯖꯔ ꯑꯣꯏꯕ ꯑꯅꯥꯕ ꯂꯥꯏꯅꯥ ꯑꯃ ꯁꯟꯗꯣꯔꯛꯀꯅꯤ꯫ ꯂꯥꯏꯅꯥ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯃꯥꯒꯤ ꯈꯌꯥꯠꯇ ꯌꯣꯠꯁꯤꯟꯈꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯂꯥꯏꯅꯥ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯣꯞ ꯑꯃꯗꯤ ꯁꯣꯔꯒꯤ ꯄꯥꯏꯞꯇ ꯍꯥꯟꯅ ꯑꯦꯇꯥꯛ ꯇꯧꯒꯅꯤ꯫ ꯂꯥꯏꯅꯥ ꯑꯁꯤꯕꯨ ꯃꯇꯝꯗꯨꯗ ꯂꯩꯕ ꯍꯤꯗꯥꯛꯅ ꯀ꯭ꯌꯣꯔ ꯇꯧꯕ ꯉꯝꯂꯣꯏ꯫ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯑꯉꯛꯄ ꯑꯃꯅ ꯃꯁꯤꯅ ꯈꯪꯍꯧꯗꯅ ꯁꯟꯗꯣꯔꯛꯄꯒꯨꯝ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯅꯥ ꯑꯁꯤ ꯑꯃꯨꯛ ꯆꯍꯤ 10 ꯃꯇꯨꯡꯗ ꯁꯟꯗꯣꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯅꯥ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯈꯤꯒꯅꯤ꯫ ꯁꯤꯜꯚꯤꯌꯥ ꯕ꯭ꯔꯥꯎꯟꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯕꯦꯁ ꯁꯦꯂꯔ ꯑꯣꯏꯈ꯭ꯔꯕꯁꯨ, ꯃꯌꯥꯝꯅ ꯄꯥꯅꯈ꯭ꯔꯕꯁꯨ, ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯧꯁꯥꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯆꯠ ꯑꯁꯤꯅ ꯐꯖꯅ ꯁꯟꯗꯣꯔꯛꯄ ꯇꯥꯟꯖꯥꯗ ꯑꯐꯥꯎꯕ ꯑꯦꯛꯇ꯭ꯔꯦꯁ ꯃꯣꯗꯦꯜ ꯀꯤꯝ ꯀꯥꯔꯗꯥꯁꯤꯌꯟ ꯀꯧꯕꯤ ꯑꯃꯅ ꯁꯤꯜꯚꯤꯌꯥ ꯕ꯭ꯔꯥꯎꯟꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯐꯣꯇꯣ ꯀ꯭ꯂꯤꯞ ꯇꯧꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯞꯈꯤꯕꯗꯒꯤ ꯈꯨꯗꯛꯇ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤ, ꯃꯥꯂꯦꯝ ꯁꯤꯜꯍꯟꯈꯤ, ꯃꯔꯨꯑꯣꯏꯅ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗꯒꯤ ꯑꯉꯛꯄꯒꯤ ꯏꯊꯛ ꯍꯧꯍꯟꯈꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯉꯛꯆꯥꯅꯩ, ꯃꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯕ ꯌꯥꯒꯗꯒꯦ? ꯑꯃꯔꯣꯝꯗ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯃꯁꯤ ꯃꯥꯅ ꯏꯔꯝꯕꯒ ꯆꯥꯟꯅꯔꯨꯕꯒꯤ ꯋꯥꯅꯤ ꯈꯟꯅꯩ, ꯑꯗꯨꯕꯨ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯁꯤꯜꯚꯤꯌꯥ ꯕ꯭ꯔꯥꯎꯟ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯀꯨꯞꯅ ꯃꯨꯟꯅ ꯊꯤꯖꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯔꯥꯏꯇꯔ ꯑꯁꯤ 2013ꯗ ꯂꯩꯈꯤꯗꯦ꯫ ꯇꯁꯦꯡꯅꯗꯤ ꯁꯤꯜꯚꯤꯌꯥ ꯕ꯭ꯔꯥꯎꯟ ꯑꯃꯦꯔꯤꯀꯥꯗ ꯑꯣꯟꯊꯣꯛꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯕꯤ, ꯃꯌꯥꯝꯅ ꯁꯛꯈꯪꯅꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯥꯕꯨ ꯇꯨꯡꯒꯤ ꯋꯥ ꯈꯪꯕ ꯉꯝꯕꯤ, ꯃꯅꯨꯡ ꯃꯄꯥꯟꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯄ ꯉꯝꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯝꯃꯤ꯫ ꯃꯥꯒ ꯉꯥꯏꯍꯥꯛꯇꯪ ꯐꯣꯟꯗ ꯋꯥ ꯉꯥꯡꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯦ꯫ ꯐꯣꯡꯅ ꯋꯥ ꯉꯥꯡꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯌꯥꯝꯅ ꯂꯥꯞꯄꯒꯤ ꯋꯥꯅꯤ꯫ ꯃꯥꯒ ꯉꯥꯏꯍꯥꯛ ꯐꯣꯟꯗ ꯋꯥ ꯉꯥꯡꯅꯕꯒꯤꯗꯃꯛ $700 ꯂꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯐꯪꯕꯒꯤꯗꯃꯛ ꯆꯍꯤ 2 ꯋꯦꯠ ꯇꯧꯕ ꯃꯊꯧ ꯇꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯁꯦꯗ꯭ꯌꯨꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯝꯃꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅꯃꯛꯀꯤ ꯃꯒꯨꯟ ꯂꯩꯕꯤ, ꯑꯦꯛꯁꯇ꯭ꯔꯥꯑꯣꯔꯗꯤꯅꯔꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅꯩ꯫ ꯑꯃꯔꯣꯝꯗ ꯀꯥꯡꯂꯨꯞ ꯑꯃꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯣꯠꯇ ꯁꯤꯜꯚꯤꯌꯥ ꯕ꯭ꯔꯥꯎꯟ ꯑꯃꯦꯔꯤꯀꯥꯒꯤ ꯁꯤꯀ꯭ꯔꯦꯠ ꯑꯦꯖꯦꯟꯠ CIAꯒꯤ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯊꯤꯑꯣꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯈꯟꯅꯩ ꯑꯃꯦꯔꯤꯀꯥꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯤꯕꯨ ꯃꯇꯝ ꯀꯌꯥꯅꯤꯗꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯋꯤꯄꯟ ꯑꯣꯏꯅ ꯗꯤꯚꯦꯂꯞ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯃꯇꯝ ꯁꯤꯜꯚꯤꯌꯥ ꯕ꯭ꯔꯥꯎꯟꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯏꯟ ꯑꯣꯐ ꯗꯦꯖꯇ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯁꯤꯡꯂꯝꯕꯅꯤ꯫
Adubu oirakkadaba laina asigi layong laichatsu chap manana mahakna iba ngamlabagi wani. Adubu asengbadi Sylvia Brown masamakna khangkhre. Mioi besingna magi matangda chingnariba asimak achumbani haibadi yaroi. Maramdi malemsida mioi kayasu hokri kudam oina Nostradamus amasung Baba Banga koubi nupi ama makoisu future do oirakkadaba wafam kaya thamlamki. Makoina kari pambai sijinnaduna lakadaba matamgi wafam haibano adudi khangde adubu achumba kharadi asum yaudaba natti. Taibangsida angakpa lairik khara leiri madu magic ki category da challi madugi study gi matengna mina uba ngamdaba kanglup haibadi saitan singi pambai lauraga asigum wafam sing ase phongdok lamba oirambasu yai. Video asibu pambiradi like tagbiyo channel asida anawanawa video phangbagi damak subscribe tawsundana thambiyo mayambu channel asida lakpibagi damak thagatseri.